Matam manadi sakhi asangbi Delhi gi Ramjas College da ming salli noma amadagi noma amadagi noma ama asum sakhibana matam mana sakpadi lepanai matam gi lam yobi sakta suda watabi Manipur gi asangbi haidun Delhi gi Ramjas College maming okha leire asang College gi masung mamanabi kaya mag maming khangdaba yaudre tawthorpa khuding phajabane setorpa khuding ningthibane auba khudinga matabu sunar Manipur gi asangbi harambadagi samna mani asangbi haina mingaunar College dana makhal haiduni aikhoi gi iramdam se asigumna class ka yauna dabi lairik tamba lakpan ti malaga masa gi lairik hauda samje mingse sinbal taibi pisum yekbi manam nungsibi kapsinbi taisinbi magi hijabam ongda kana mana masam tubat hekakta kana magina masam turu hekhoi kana magina angang masu heksam kana magina maina sakpap masu heksangjil kana magina asangba karana waw thangna amaga wakal smal hikmana kana gumbi nupiza kharadi samna ningdu yein phajal kana mana yengra mifam honingdaba yaba makai sum khiran sana phasai kaya amadi mitsida amu anoka uptabadi yengba ngamdaba kaya amsi yaw mina kauba ngangba tana tadaba saduna ai mangairi lemba khaladuna tung mang yengdaba mamangda upal wapal lerebsu kadon satki haiba mi kangbu amsu mayaw nupa masa singasin amuka hena yengba nungai masamna songuna khaklaga nungai jaba kangbu ama nupa nupi taiwanaba makko ama yauriba do mati amalu kokroklaga kari no yeksinbi taisinbi khara amana khongrau segai ba setlaga ei mangaire haiduna lemjaba kangbu amana miyam mangda hangat anda satuna lena ba kangbu ama khara amana khongrau do setlibra haibisu khangdi yalibra haibisu khangdi auwa mina singkhatningba kangbu ama nupana nupidagi su hendi nupina nupadagi su tadi zap hekman masi makna oiba tai mayolam migi marol city haina kaunarib migi mikhal sure haigi hekhal legi lekhal hebedun sudaba amata yaudi oja singsu adu mangai mathau sinba oja kangbu ama mathau kumdun tariba oja kangbu ama magi sana ba yeng dun aman amaga nungai ba wari sanari haraunari awaba mokwa kaya tunari wathanari tanja sidani luna sanaba tinaba pak Manipur dagi marup anina harau nungai wari sanakhibdu itaw Manipur gi manisangbi gi masakse padai taw ma donu phajabase laitre itaw gi do ingon nabaw mal manisangbi na masak phajaraga naba ho male hari sibu Manipur gi manisangbi je taw smai hayura aina ritaw mata amani phajai haiju yade phadi haiju sawi ekhoini khangnari haywani aiju khangnari haba maga ritaw ko pajaduga o nangna hairisi nang aingondagi sak phajaba khare heli sini nupina pambadi aina khari hen banin he ta right aina stop or ordinary oi khar khan masida pina pang ya gan dabo oi urabani ai dine nupise amne aleba pina bidabase tik maya yelina neba aduna oitare denna itauna hairuba Sonia khoi maya khoi mamta khoi khupa maran namai do pumyo bi yong khri do aije man nu sibani ayang khoi khara ong galeba ado oina hachaba
ꯏꯇꯥꯎꯒꯤ ꯃꯅꯝꯗꯨꯕꯨ ꯅꯨꯡꯁꯤꯔꯤꯕ ꯏꯇꯥꯎꯒꯤ ꯃꯅꯝꯗꯤ ꯎꯇꯤꯟ ꯃꯅꯝ ꯅꯝꯃꯤꯗ ꯏꯇꯥꯎ ꯄꯥꯈꯪꯉꯩꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯃꯅꯝ ꯒꯗꯕꯅꯤ ꯀꯩꯅꯣ ꯑꯗꯨꯅ ꯑꯣꯏꯇꯥꯔꯦꯗꯅ ꯉꯍꯥꯟ ꯐꯝꯃꯤꯟꯅꯕꯗ ꯊꯥꯖꯅ ꯋꯥꯟꯊꯔꯤꯕ ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯏꯇꯥꯎ ꯅꯨꯄꯤꯁꯤꯡꯁꯦ ꯅꯣꯡꯃꯗ ꯍꯨꯝꯂꯛ ꯄꯪꯊꯩ ꯍꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅꯨꯄꯤꯁꯤꯡꯗꯤꯅꯦ ꯅꯣꯡꯃꯗ ꯑꯔꯦꯂꯛ ꯄꯪꯊꯕꯅꯤ ꯑꯔꯦꯂꯛ ꯊꯕꯛ ꯃꯄꯥ ꯊꯣꯛꯂꯨꯕꯗꯒꯤ ꯖꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯁꯤꯗ ꯎꯔꯕꯣꯏ ꯅꯤꯡꯂꯨꯔꯤꯕ ꯑꯣꯏꯔꯦ ꯅꯪꯅ ꯉꯝꯖꯔꯣ ꯏꯇꯥꯎ ꯅꯪꯅ ꯉꯝꯖꯔꯣ ꯑꯝꯗꯗꯤ ꯕꯇꯥ ꯍꯥꯏꯒꯟꯕꯅꯦꯕ ꯑꯩꯅ ꯐꯖꯩ ꯀꯥꯏꯗ ꯃꯤ ꯈꯪꯕ꯭ꯔꯣ ꯃꯤꯡꯁꯦꯟꯗ ꯀꯔꯝꯅ ꯃꯤꯡꯁꯦꯟꯗ ꯈꯪꯉꯤꯕ ꯃꯤꯡꯁꯦꯟꯗ ꯊꯤꯔꯤꯗꯣ ꯑꯩꯅ ꯐꯖꯕꯩ ꯃꯤꯡꯁꯦꯟꯗꯒ ꯐꯖꯔꯗꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯊꯤꯔꯦꯗꯅ ꯑꯅꯤꯃꯛ ꯐꯖꯕ ꯌꯥꯄꯣꯠ ꯅꯠꯇꯦꯕ ꯆꯥꯡꯗꯝꯅꯕꯗ ꯑꯅꯤꯃꯛ ꯖꯔꯒꯕꯨ ꯐꯖꯕ ꯀꯧꯕ꯭ꯔꯣ ꯏꯇꯥꯎ ꯑꯩ ꯆꯠꯅꯤꯡꯉꯦ ꯑꯗꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯅꯣ 시우기 떠니니 짜오 오바 이거 야도나 ನಂಗೆ ವರಿದೋ ತಾವದ ಇಶಿನಿಂಗ್ ಹವಾ ಕಿನು ಹೋಂಬದ ಚಾಯ್ಸನ್ ವಿನಲೆ ರೋಯಮಿ ಕರಿಗಿನೋ ಇತಾವ್ನ ಇಂಗೊಂದು ಚಾಯ್ಸನ್ ಪೋನಿಂಗಿಬೋ ಐಸೆಂದೋ ಅವಗಿ ಹಾಫಮಿ ಹಾಯೆ ಅತೈ 부한 데서 아이 따하우 힘들디 아이죠 아닙니다. 아슴나 누가이 와리 사나호리 솜든 amuk kamdauri domba loya gidal laktuna wari tauri loya kadai lege loyana harau tatomba kari leire to mana haifam to khung ina ibumo aini inawi da laise haifam khangdi ni makok poli na khoyungi kari thabuk lei ngasi nayama loina subiramagi dan lai loyana noktuna tato mabu thabuk suba laklibro au na khogi thabuk ariba musuge dana tatomba ꯑꯩꯈꯣꯏꯒꯤꯗꯤ ꯊꯕꯛ ꯁꯨꯐꯝ ꯑꯝꯇ ꯂꯩꯇꯦꯕ ꯑꯗꯨꯗꯤ ꯅꯈꯣꯏ ꯌꯨꯝꯒꯤ ꯋꯥꯏ ꯁꯤꯠꯂꯕ꯭ꯔꯣ ꯑꯩ ꯁꯤꯠꯄꯤꯔꯝꯂꯒꯦ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯏ ꯂꯣꯌꯥ ꯇꯥꯇꯣꯝꯕ ꯀꯔꯤꯒꯤꯅꯣ ꯇꯥꯇꯣꯝꯕꯅ ꯉꯁꯤ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯃꯪꯉꯨꯕ ꯉꯥꯛꯇ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯍꯥꯏꯕ ꯉꯁꯤꯗꯤ ꯅꯈꯣꯏ ꯌꯨꯝꯒꯤ ꯊꯕꯛ ꯑꯝꯇꯪꯗꯤ ꯁꯨꯔꯨꯔꯒꯦꯗꯅ ꯅꯌꯥꯝꯕꯁꯦ ꯏꯅꯥꯎꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤꯅꯤꯅꯦ तातोमना सुगदोरि थबक्तो करिगिनो हाइबा ngasi तातोमना इखोय युंगी थबक असोक कना सुनिंग लिबसिबु मरंग मदि लेरंगदौ मालिदा इबो आइदोकद इकाय वानिदा अदु करिनो हायो हाइबा ऐसे इनाव लाइक तमी दब याद हौना नोई लोया करियब तातोमबा लाइक तम दब याद हाइबा सोइन हे ऐ लाइक तम लगे संगिंग परीक्षा का थाखिगे हाय दोइ चलो नतेदा इबो पावदा ngamlabudi yare karigino haiba hanu thangisi larik tamni idugo angang oringai dine larik tam hogdre nayambasi mi sithi ibo pawa su haite lari haitabsi yam wai haba aduna inauna lari anta tambi daba yadre tatomba matam sadeba phagi tawnu hagi natieba inauna ngasise khudamna haijarisi aise tu boy kolong oi por abani ai thabak yam sille matam leiro haba nangi thabak to esilinau tho
suminadadi nawanda su mangdre ai busu takledana takpiu haiba tatomba yaroi haiba mi ani suminaba yaba thab sunati haiwani tombo akhal nungaite thamoi sukte phare phare ai inaw da phagi tawbani da matom da tumin sonje mi amatan agi wakat tabidra phare phare nangsul hewro nathok tawjaro iyamba su chatlage ko iyamana inaw da phagi tawbani da tomba ikai ikai yumdagi thole lambida asum khal ai mapoksi tolida aina asuk thawai yaujaro asuk khanjaro amada sanglure noknabiba amada sanglure saibiba mi masa apik thawai pali da muk thoklaba hingli haibata ngaida ai punsi sibu punsi haibadu asumna sum khanba tomba magi thongan yeropada wakhan khunta tare Manipuri Imphal manungi Mahesna leiba ka atuda tamna thoiba grong grong sangbe Mahesna phagi taw are bhai thoiba ain sakwe taw karamna khangli hairobani Mahesh bhai aigi natongi manamda khangida Mahesh bhai ne thongba insang phawba sa thongbai manamase ngasai na khangaw are bhai thoiba achi nang yamna khliebani addi ai sargi nang yengo aina sabad hawrigi nang manam da hawru thoibana changchilatuna bhai Mahesh ekhoi Manipur gi Meitei haib kang se sabad mini hinba yadi haibni sabad mini hinba amni kaina report ni khoi kangmu singa sidi ari sabad mini hen khawdi kairi mapalamgi hindu na hindu gi Muslim gi Christian gi laing laison pangthok tro se pangthok li koi hindu gi lai khumli hindu gi lai de kat ini ekoi Manipur gi Meitei di lai yam ningi Mahesh bhai lai amata ma thok pi wajat nati Meitei ne Christian ning basu yai hindu gi lai suning Islam gi lai basu ningi adudi amna baraoi lai oina ningdre Sab hin tana bani nungai tanari Christmas bye bye New Year thakpa sab gi kumai oin pangtho sab di hin tanari ne Mahesh bhai Islam gi it yaure it pade hin tanari ari nakhoi Meitei gi maron si khangdre it pa haiba si kari oire hairoba it pa haiba saba haibani ne Mahesh bhai sab di hin tanari haibi wani mapalangi satnabi Barde Manipur da sanabi asabu kumai oni pangthoknari haiba Meitei gi seiraure sabi mathenya matanari Hindu gi charak puja tawre dana Hindu seirau bhai na koksil sabai kumai oni pangthokle haibani Mahesh bhai ari thoi bhai Mahesh ki makoksin na khoi festival mayam si tabada makok ngawbani ni madu da sunate da Mahesh bhai am lei report Manipur gi khwai tagi sabu kumai ekhoi Meitei gi yaushangbana holi haidana do koding chang ni bagi satnabi amane khoi gi Manipur sta kwai tagi miyam na ne am liem na pangthok ni base khoi Manipur am liem ni are thoi bhai bekar gi Manipur oidi si Meitei di khamina khumgadra Mahesh bhai khoi Meitei di ni ga sabaje kwai tagi liem da sinpham oid yausang kumai se nui mangani Taunari base atei gi nat ni bagi nui mangani kumai pangthoi ni ga sabase mase akoi yausang kumai se masigi kwai digi maru oiba thabakti ni ga sabai thabak se masi yausang kumai de pangthoknari bani Mahesh bhai ari adudi ai kad sangli yamna lenba simpham phangna na nang ai gi sak sagi hairi masine karino fulgobi thong oire ni Kobi thamjet man mini na sidi adai se masibuna kobi full ari full gobi na thamcha manbi hairi gobi bana full gobi hai si machin thiri Mahesh bhai nangang le horoi ei hore sak chamine thoibi mato ubada
Mahesh ngakpana kham thieng thoibana sabado Mahesh na ngakna yenglaga ari bhai thoibang sabaga tabani heli karam sari Meitei dine sab tahan ma chani ni Mahesh bhai sab ngamdre ai hogale chari basidi lengbano sab loisilodana sab da lem bhai base koigi kwai ki phajab chani bini ni Mahesh bhai ari thoiba bhai masidi lem ba oire lem bana tare ha asumna sari karam ina khungatra ekoi Meitei di kana asu ina khun panu dabani ni lairabani hina pamna bani ni Mahesh bhai ina khun mana apang thabuk subani lairabadi subai kaina bani sudrage hena lemna bani ni Mahesh bhai are na khoi Meitei di babari haibadi yam chawari haibani chawbra se phamlo ei thak loisi lagi kal thik karo bhai abu maza karo maza are bhai thoiba ai maza tawnaba matam leitre bang matam gi thabuk suri paisa tali larik tamle anir kanari ai papa na paisa tharakli ai sendoi sanari bani yum leire kollepli thoiba bhai ai wa ma hairage paisa su pigani nang yani hairo paisa bu pigani hairaba ai yari Mahesh bhai si kari hairi mamingdu ha ai kokta leibani ha na khogi lawai gi mani asangbi hari Ramjas College manakta ai gi yum lei Manipur gi mani sangbi maming sega kairi haiba maming yanu chale haiba masak bahut phajare bani madu aingona piro aina pisa yamna pigani mani sangbi haiba ha mani sangbi hari mani sangbi kaure si Delhi gi Ramjas College tambani nang khangbra hairo nang chengna hairo haiba paisa kaya hairo paisa thoibi ingak me are thoibu bhai singna bara hana piora hairo bhai bu yumda bhabi le haibu dai ne bhai are chup karo bhai kona so haido pa yadri osangi khanbe yadri mabu khanbe yadri haiba mabu pamni unusiri yungi bhabi kauri ai mita uri wani Mahesh bhai na khugi lam adom daga yam sadabra smai to buji ari thoiba bhai aina phagi tore nana saul lakani pambara ahum logera mangasi loro bhai pamba hairu thoiba pakhat lak manga